Meeoi mari Hatkhraba Tungda Kuki Amasung Nagasingna Fajinnakhiba Khunja nifuga mathoigi Maraibak Tamba Ngamdri. Nagasingna Fajinnakhiba angang ama yauna ani police ta sinaraklay. Kangpokpi district ki Kotlen amasung Kojim ani ki lonaba mafam amada ambush tawduna Baptist Church ki luchingba ahum Hatkhiba amasung None district ki Jogjeng takda. Ngarang numidang ambush tawraktuna Chiru Naga ama Hatkhiba amasung mahaki nupibuna sathina sokonkhiba thogdoksinggi marakta Kuki Amasung Nagasingna kangbusingna Fajinnakhiba Khunja nifuga mathoi Pung kun mari mapung Hatkhraba phawbada Thadorokpagi paw leitre makhoigi Maraibak Tamba ngamdaba phibam amada leide Thajaba mafamdagi fangba pawna hai luhongbagi thoram ama yawba chatkhiba micham 19 lambidagi Kuki khulai paibasingna kidnap tawkhibane makhoi 19 adugi manungda 13 di konsa khuldagi ne amana maram bazar dagi ne anina senapati dagi ne aduga atopa amana juna village dagi ne yamna nungaitaba amana Kuki khulai paibasingna fajilaga thamliba naga mayam adugi manungda masagi chahi ani khaktamak ngaidibi sara kaubi nupi macha amasu yaure Nagasingna fajilaga thamliba Kuki mijam miyamgi masing kulhumdoine makhoigi manungda angang ama yauna Meeoi ane ngasi nungthil pung 5 rom tarakbada senapati police station da Naga village northern guard ki kangbuna sinaraklaba makhoi ani adudi tafo Kuki village dagi pasang chongloi chahi nifu amasung cycle gi songbejang dagi hatnai moi lupeng ne Manipur lengang nasu deputy chief minister ani gi khuthang da asoi angam amata yahundana makhoi 19 mak sinahalagna bohonare adumakpu hojik phawbagi oinadi Manipur lengang na misam miyamadu kananaba military crackdown tawnabagi thawrang paikhatpa udre Maragasida Kaubru Range Liangmai Women's Union na senduna Kanglatombi Bazar Road ta Sirin protest pangthoklaga Kuki khulai paibasingna fajilaga thamkiba Meeoi 19 condition amata yawduna thadorkadabani haina taksinkhre wakat mifamda saruk yakhibasingna mara leijadaba misam 19 thadokhanaba Central amasung State lengang na khanaba midyeng changlakadabani haiba kholaw kaya lawkhe protest saruk yakhiba konsa khulgi khunja amana hai mari leinaba authority singna asigumba makhalgi thogdoksing amugana thogandanaba akhanaba section thawrang lakhotpam thoe araiba pambai sizinaduna fajinnakhiba thadokhanaba honare Govindas Konthaujam Home Minister Govindas Konthaujamna Nungba Assembly Constituency gi MLA Dingalu Gangmai Naga People's Front Manipur State Unit ki President suwediba MLA Awangbo Meeoi amadi atai Naga MLA singa loinana ngasi Jenims ki mokta satuna Zawjang te ki thogdokta laikhidraba Meeoi adugi imung manunga unakhe Zawjang te ta satharakiba attack adubu akanba mawongda condemn tawraduna Home Minister da hai Meeoi ba moina mi amagi punsigi mamal khanggadabane kayam kuina hingsagi thawongsing sathaduna leigadawribage laingang na thuba matamda chenariba Meeoi sing fana ba thawrang lokhatle thogdok adu NIA da sinakhiba leirabra haina pawmi singna hangkhiba wahang amagi pawkhumda Minister na hai hawjik phawbagi oinadi laingang na hiramasigi matangda warep lawba leitre Central Paramilitary Forces amasung State Security Agency singa loinana security review meeting ama pangthokre wathuba matamda warep ama lawraga miyam soidana khangangani haikhe